Assalamu alaikum wa rahmatullah. Wuzu tawbagi tarika amasung wuzu da faraz kayano amasung sunnat kayano si musalman khuding mak na khang darkar oy maramdi ikoina soliba namaz asi sonabagi damakta wuzu darkar ni wuzu tawnabagi damakta wuzu gi faraz kayano sunnat ki tarika gi niyom si karam na tawba wuzu khutaw sino si khanglaba matungda tawba sina khogi wuzu oigani wuzu sumna tawrabadi namazu sumgani aduna wuzu so khoi musalman khuding mak na khangdaba sukya yadraba adum laba sing adugi manungdagi wuzu sisu amman hadis talai an Jabir ibn Abdullah radiyallahu ta'ala anhuma qala an-nabiy sallallahu alayhi wa sallam miftahul jannati as-salah wa miftahu as-salati at-tuhur. Hazrat Jabir bin Abdullah radiyallahu ta'ala anhuma dagi riwayat ni Nabi Karim sallallahu alayhi wa sallam na hidok pirammi jannat ki so namaz ni amasung namaz ki so wuzu ni haini aduna adugi batik wuzu hari basi koi musalman sing na khangdaba yadraba karamna tawba sunnat ki tarika no wuzu gi faraz kaya no asina singba khuding mak asi khangba darkar oy wuzu gi faraz mari ni ahan bada mai taba namasa amadagina namasa ama faw laibakki sangkhong dagina khadang makha fawba sigi manung singsi da samlang ama faw sit thadana loina cholhanba Chamba asi wuzu gi ahanba faras ni ani subada khud khuning fawba chamba ahum subada kok mari thokpagi amma masa tawba mari subada khong khumit fawba chamba asi wuzu gi faras ni si khak tawbana su wuzu di oigani tawba tabu mafung phana sunnat ki tarika da tawba da phangga dawriba sawab adudi phangba ngam loi phangloi mafung phana sawab adu phangnabagi damakta sunnat ki oiba tarika niyam aduda tawba darkar oy wuzu hairisi ikoina nama sondri ngai gi mamangda senghanba tangai phade hairiba senghanba adugi maming ne wuzu hairibase wuzu gi sunnat taraga humdoini khwaidagi ahanbada aigi ikoina wuzu tawgadoriba adu Allah khakna yabinaba amasung sengnabagi niyat tawba ani subada asengba amadi aruba isinga wuzu tawba ahum subada bismillah solaga wuzu tawba hawba mari subada khud animak khujeng fawba ahum lak chamba manga subada miswak tawba miswak leitre ado ibataragadi khuja sing aduna ya sing aduda takpa sengdokpa taruk subada chin ahum lak tiengba tare subada natol ahum lak tiengba amasung oigi khunau bina naton sengdokpa nipan subada mai ahum lak taba na masa amadagi na masa ama fawba laibakki samkhongdagi khadang makha fawba asi loi cholhanba mapan subada khud ani mak khuning mathak fawba chamba yetki khud hana chamlaba matungda oigi khud amuk chamba khusa sing adusu khilan taw tara subada kok sinba thungna nakong amasung naksam yauna amuktangda hadi isingdo amuktang khak lauraga amuktang masa tawba asi su sunnat tramathoi subada khong animak khumit mathak fawba ahum lak chamba yetki khong hana chamlaba matungda oigi khong amuk chamba loina na khong sa sing gisu khilan tawba train thoi subada mai khud amadi khong fazana taklaga chamba trahumdoi subada wuzu loibagi dua sonba asi wuzu gi sunnat singni ado ikoi khudingmak wuzu gi sunnat ki tarika asida wuzu tawba ngambagi Allah na tawfiq fi nabi ba oisano wa ma alayna illa al bala.